Sajik Tampakta Red Chathakhraba Matung Manipur Policeki Mathakta UKLFna warning Tourakli. Chandel District ki SP na luchingba police kangbu amana hawkiba yumsa kaisa numita district asigi Sajik Tampakta laiba UKLF ki luchingba magi yumda red chathakiba thawong su group ama woiriba United Kuki Liberation Front UKLFna kanna yaningdaba phongdorokpaga loinana matung tarakbada sigumba thawong amughana chatharaklaba thoklabadi lup asina tumina yengduna lairoi haina Manipur Policeki Mathakta warning Tourakli. UKLFna thadorokpa cherol amada Chandel SP Dhamendra Kumar na luchingba police kangbu amana hawkiba yumsa kaisa numit ki athiengba ahingda Sajik Tampakta laiba lup asigi luchingba magi yumda red chathakiba thawong yaningde. Red chathakiba du yamna serious oiba ek amani haina phongdokladuna makha tana asigumba thabak chatharaklabadi lup asina tumina yengduna laithokloi. Lup asi government ka suspension of operation su chatnaduna masigi ground rule ngakna chatpaga loinana Kukizo community ki political solution ama purakna bagi mangjil thana thabak tawribani haire. Amaromda Manipur Policeki maikaidagi phongdorokpa wafam gi matunginna wafam aduda drug lalon bagi thabakta maruwaina senaba miyoi khara leire haibagi intelligence ki thajaba yaba paw ama phangbadagi chathakiba operation ne. Paw adu phangbaga Chandel district police ki kangbu ama Sajik Tampakki T Courtland village da changsin duna operation adu chathakiba ne. Adumakpu mafam aduda police kangbu na yoksilakpada Hana drug lalonba miyoising nanthoklega selamle haina Policeki wangangloi amana phongdorokle. Pawasina makha taraduna operation adu chatharaba matung halakpagi lambida miyamna police team aduda attack chatharakpane. Adubu local leaders singa ningthina wari sanaraba matung irang adu laksinba ngamkhe. Irang laksinaba honabada Assam Rifles amadi atai CAPF ki personnel singnasu mateng pangkhi haire.